Imphal Valley da maram chadani ising ichaw thokpagi chang hantahana lamfel pata ekar chamri homfugi water body semgatlagani haina Chief Minister Nongthombam Birena hairi. Nauna sariba water treatment plant sing thataruk fawbagi manungda loisinduna Imphal ki mafam singda thaknana ba ising phanganana ba honagani haina PHE Minister Losi Dikhona thazaba pikre. Manipur State Darbar na matamamada piramba tampaki tongan-tongan mafam singda lariba chingi saruk sing logi matenga loina na kanana bahonagani haina protection of forest right Manipur na hairi. None district ki longmi sing na puthokliba lafoi sing yonfam leitabadagi khudong chadaba kaya mayok nare thamfam leitabana yamlaba lafoi kaya patpumduna mangle. Amasung lining laison kanglup ki khenaba thamdana afaba mating leiba samaj ama semnana pandamda UPF Manipur gi tarani thoi suba mega marathon mioi lising kayana sarf yaduna pangthokre. Mayam bukurum jari adom neng biri pes impact news ni ai pinki okram na hujek pungjasi fawbagi maroiba pawsing miyam da pizari. Imphal Valley da maram chadana ising ichaw thokpa hanthananaba lamfel pata ekar chamri go homfugi water body semgatlagani haina Chief Minister na phongdokre. Loinana Imphal Valley da ising ichaw thokhananaba achawba maram am oiriba waisel maring semgadanaba center dagi fund launanaba hotnari haibagi thazaba wafam amasu Chief Minister na piki. Wafam asi Kaisamthong United Club na sinduna kwa kaithel moirang purel lampak ta pangthokiba Chief Minister N Birena India gi khwaidagi faba Chief Minister singi marakta ahum suba tarakpagi taramna okpagi thoromda Chief Minister na phongdokibani. Thoramadu Chief Minister na makata na hai Kaisamthong Nauria pakhang lakpa amadi Sagulbon constituency ki yamna maru oiba mafam oiriba Waisel Maril asi lam khopchin badagi haujikti mafam kharada Waisel Maril asi ubo fangdre maram aduna constituency sing asigi club sing punsinduna Waisel Maril bu mausa ki maongda semganana ba hona si haina appeal tawki. Loinana ningol jakauba nangnana ba ahal oiraba singi old age pension pithoknana ba sel thadokre athuba matamda masa masa ki account da pension sing senfam changlak haina su phongdokhi. Tika macet sen munaraga tika taunu bo hona bodagi mang bani ase waisen bani je natali na hana ising chawnge manam suri lete ado huji wagano ai lakhre mayam jangna ai thara krem na I will do something lamphel ji pa me ba masi par oina thamje na ai matam da kanam ta de aduna hujikti ai lamphel ji 230 acre mukta gari mabri lamphel par loina khopchan narga amagi tawna ano ji cabinet decision lore 460 muki acres loina koi madu identify torokan da hoji water body loina tokthoni koi madu gi damta project am kana chawna semi tokthog water body oina thamge ba. Imphal ki akoibagi mafam singda thaknana ba aruba ising fanghanana bagi pandamda nauna sariba water treatment plant sing asi ngasi PHE Minister Losi Dikhona yengsin kre. Nauna paikhalakliba plant sing asi thataruk fawbagi manungda loisinduna Imphal gi mafam ayambada thaknana ba aruba ising fanghanana ba honagani haina minister na phongdokre. Ngasi minister amadi PHE gi makok thongba official singna yengsin kiba plant sing adudi nongmada million liter taramanga ga dasmik nipan mapan pige dawriba koirengai water treatment plant sangakfam bazar da nauna sariba overhead tank million liter mapan ga dasmik ohum manga pige dawriba porompat water supply scheme million liter mapan ga dasmik suino nipan pige dawriba Kanchipur water treatment plant million liter taranipan ga dasmik manga pige dawriba Singda plant taramari ga dasmik manga ohum amasung mapan ga dasmik suino nipan million liter pige dawriba Kangchup plant iroi sembada sariba million liter mapan gi reservoir amadi million liter nifu manga gi tinsit lambi da sariba Chingkhai water treatment plant ni yangsit khongjat asiga mari lenana Minister Losi Dikhona water treatment plant sing asi khongjel yang na sabagi thabak paikhat libana miyamna ising phangdabagi awaba mayok nariba asi kharada oirabasu kokhanba ngamlagani Englishing ani ga supna kunithoi fawbagi manungda yumthong kudingda thaknana ba aruba ising fanganana ba NDA lengak na thamliba pandam asigi saruk ama oina state lengak na su pandam asi chai asigi manungda mai pakna Panganana Bohonari Haiki.
external funding we're pursuing. We have already committed to connect every household. Campaign by 2022. We're very hopeful. What you see in the pipeline, and then we have positive central government issue, foreign funding, external funding, and it's in the pipeline. It will be very comfortably done. Yengsin Kongchat Adida Sarukya Kiba PHED gi Chief Engineer Urban Ai Sunilna Ahan Batangka Kyo in a Sagat Liba Treatment Plant Singasina, Loiselak Labadi Infal Gimafam Pumnamak Yodrabasu Saruk Ayambadi Sing Pibangam Lagani, Semgat Sagat Paki Tabak Chatariba Tobal Dam Asina, Loiselak Labadi English Singaniga Supna Kuntrani Toy Faubada, Yumtong Kudingda, Aruba Ising Piba. Ngamgadra khali anoba ising pipe sing sindokna na ba lengakna mapan lamdaki lawgadoriba loan asina mai paklabadi Imphal amasung Greater Imphal gi akoiba mafam khudingmakta anoba ising pipe sing sindokani Imphal Municipal Corporation na konba mafam kharadadi anoba ising pipe sing sindokpagi khongthang kanna lawkhatli haina mahakna fongdoki पूरा मैम नाइबा हेता 100 टू दी थौबाल दाम से लोचलक्तर गति रो वाटर की प्रॉब्लम दु लैबनिना तुरेन अखोइना ट्रीटमेंट प्लांट फजना लैरगसु इम्फाल तुरेन गिसिंग मरांग कायना लाक्तबा इदिल गी मरांग कायना लाक्तबा अखोइगी जंगल की करी की कोकतोकपगी प्रॉब्लम लैबा मैम दु केसमेन एरिया गी अखोइगी अल्टीमेट होप दी थौबाल दाम गी सिंग से थौबाल दाम से लोचलअगा जिंखै चिंगदा सारिबा वाटर ट्रीटमेंट प्लांट अमा सारी मैम सु उबिरंगनी न खली मसी लोचलअगदी मसाई मैम गी सिंग गी इम्फाल गी सिदी अप टू 2032 भौती Sagolban Teradagi Narengbam Tilotama Kobi Nupi Amagi Bank of Baroda Changangai branch account dagi Lupa Lak Kuntra Humdoiga Lising Kuntra Masak Hangdana Lothokiba Adu Lakliba November Nipan Faubaki Manunda Bank of Baroda na Singlakadabani Haina UNESCO Club Manipur Maichoning Singlup Lairembi Sinthalup Maitei Marup Manipur Laitai Nungdai Sinai Pung Amasung Animal Gym Kuyathong na akanba wafam thanglakli Hariba Lupsing Asigi Apun Bakangbu Amananga Sinungthil Kurai Ahongai Ahong Pungda Paumi Singa Unabada UNESCO Club ki Joint Secretary Dr. T.H. Chandramani na Fongdorakpada Haukiba Chayol Kharagi Mamangdasu Bank of Baroda Manipur University branch dagi Lupa Crore Amarom ki Senfam Namthak Tauraga Kaithoki Bagi Wathok Ladingaida Bank Asingmakki Changangai branch da Hangba account Amadagi Amuk Yamlaba Senfam Kaya Laukibagi Thaudok Asilai Baktibani Thaudogasi civil law violation tauba crime amani haina pendaba fongdok na rakhi November hogi nipan phawagi manungda lokthokiba senpham sing compensation yauna Bank of Baroda na hapsin bidaba taragadi civil law violation tauba bengni haina India sinba thungna campaign tauragani Manipuri lemaida natana awang nongpok Bharat sida asigumba aikoina thajana thamiba mi akoida leijariba paisa sing akoigi bank sing da thajaraga thamba thajabada soidana wala lagani aduna tangai fadana masi matung mana omona thoraktana ba airiba wafam masi akoigi mari lenebo authority da appeal taujabani November Imphal West District ki manung channa Kwakaitel Haino Khongnembi Thokjom Laikai da laiba LYS Cement and Steel Agency ki office mamangda bom pokai handuna miyamda akia khang nanghan kiba thawongbu yaning da bafong dokladuna ngasi wakat mi fam kre Youth Rising Star Club amadi Kanglei Park Chanura Kanalup anina punna khusamna duna pangthokiba wakat mi fam aduna ngarang November 3 gi thawong adubu yamna kanna yaning da bafong dokhi loinana laibak thiba thodok adu kanana kari maram gi chathakibano haibadu media ki thongda Atuba matamda sengdok pira uhaina demand taurakli wakan mi famatu da sarukya kiba Kangleipak Chanura Kanalup ki president Khuraizam Ongbi Medhavati na hai miyam tin mamafam da bompokai handuna miyam da akia khang nanghanbagi thawong adu laibak thibani LYS agency asiki office mathakta angang kaya laiba boarding laibana lu da bathabak asi tungda amuk hana tawbi gano haiki Youth Rising Star Club ki maikai da gisu bom pokai bagi thodok adu buyamna kanna condemn tawkhiluna na miyam tin mamafam da bom pokai bagi thodok ki matungda amuk hana tawbi gano haina mari leinaba singi pukning chingsilakli Hek
ꯍꯦꯛ ꯊꯪꯅꯕꯗꯁꯨ ꯕꯣꯔꯗꯤꯡ ꯑꯃ ꯂꯩꯔꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯏꯃꯥꯏꯕꯦꯜ ꯑꯍꯜꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯍꯟꯕꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯊꯕꯛ ꯑꯁꯦ ꯏꯔꯩꯀꯥꯏꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯍꯜꯂꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠ ꯔꯥꯏꯖꯤꯡ ꯁ꯭ꯇꯥꯔ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯗꯦꯝ ꯇꯧꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯊꯣꯛꯄꯤꯔꯛꯇꯨꯅ ꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯏꯕꯤꯔꯛꯎ LYS ꯒ꯭ꯔꯨꯞ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯌꯥꯝꯅ ꯗꯦꯕꯂꯞꯃꯦꯟꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯄꯥꯔꯠ ꯂꯧꯔꯤꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯃꯈꯣꯏꯕꯨ ꯂꯥꯏꯚ ꯑꯦꯇꯦꯝ ꯇꯧꯕ ꯌꯥꯕꯒꯤ ꯑꯔꯥꯟꯕ ꯍꯥꯏꯗꯤ ꯑꯔꯥꯟ ꯑꯍꯣꯏ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯊꯥꯖꯖꯗꯦ ꯀꯔꯤꯒꯨꯝꯕ ꯌꯥꯅꯗꯕ ꯐꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏꯒꯁꯨ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯌꯥꯅꯗꯕ ꯑꯅꯤ ꯂꯩꯔꯒꯗꯤ ꯇꯥꯏꯁꯟꯅꯕ ꯑꯃꯗꯤ ꯂꯝꯕꯤ ꯑꯃꯗꯤ ꯊꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯊꯤꯃꯤꯟꯅꯁꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯟ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯂꯨꯡꯅꯤꯂꯥ ꯏꯂꯤꯖꯥꯕꯦꯠꯀꯤ 15ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯀꯤꯌꯥꯝꯒꯩ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯂꯩꯕ KH ꯏꯅꯥꯎꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯍꯤꯌꯥꯡꯊꯥꯡ ꯇꯈꯦꯂꯝꯕꯝ ꯀꯣꯟꯖꯤꯟꯗ ꯂꯩꯕ ꯁꯉꯥꯏ ꯕꯖꯥꯔ ꯗꯕꯂꯥ ꯃꯜꯇꯤꯄꯔꯄꯁ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯁꯤꯒꯤ ꯐꯣꯇꯣꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ngasi thoram aduga mari lenana KS inaubana haikibada lungningla Elizabeth chinggi ningol ama oijarabasu tamda lariba mabung amana yamna nungsina ningsingli chingtam machin manauni haiba wakalon haujiksu mangdri haiki thoram ki saruk ama oina laikhidribi asigi mingda sinmi singda achamba khudol su tamki banba yaba amana kumjali singani ge supna ohumgi November mari airport road ta leiba Little Flower School gi gate tagi sakhangdaba miyoi kharana faduna pukraba matungda November gi tang taragani thoida thawai yaudraba hakchang oina fangkibani Sing amasung tamasi masi manauna haire aduwa karigumba kharadana magi apamba phangna bhunabda singna ma tamna ma yam toina hek ubagumba tawwa hariba posing ado aina Manipur lamai dagi muthatpa pamana mar moiraga isan nupigi misi ado bu nungai tawna Manipur gi lamai da amona laktana ba phonabagi tharuk ama oina magi date and message ai khudinga ai magi family member yaudana ai isai tanta honaduna pangthokuna laksabani aina celebrity Manipur da sing amasung tam ani makse masi manauni haragati tapakta leiba koina singi damta kaigum khara tawbam thoi singna su tampaki damta kaigum khara tawbiu haibsina ina apin tawjari Center the Paliba BJP Lengakna Manipur Miyam Bunam Thak Tautuna Sasan Tawi Habagi Mayokta Bishnupur District motorcycle rally ama chatkre rally adu CPI Manipur State Council na sinduna pangthokibani rally adu council asiki secretary Sotin Kumar na Imphal West District ki Konthauzam da leiba Kangmong dagi lamthaki naha kayana saruk yakiba motorcycle rally adu Kangmong dagi Ningthaukhong fauba chatki CPI National Party ki member M Sakhina Center the Paliba BJP Lengak te miyam bulana lamsing duna thabak kaya tauri chahi asidasu lengak asina lomi nungsiba saraga lomi singna awaba taraba matamda matam chana mateng pangbi khide asigumba miyam gi khandaba lengak asige mayokta rally asisin bani haina fongdoraki Churuchandpur district ki Behyang da Ayush Hospital amadi Wellness Center ama athuba matam da saragani haina Health Minister L Jentukumar haikre wafam singarang Behyang village da Directorate of Ayush Manipur na sinduna pangthokiba nongmagi oiba Ayush free health camp ama haudopagi thorom da minister na haikibani mahakna makha taraduna Behyang asi Manipur amadi Myanmar gi border da leiba lam ama oibana khul asi semkatpa haiba asi lenga ki khwaidagi maru oiba thodang amani maram asina mafam asida Ayush ki hospital asi hangadabani adubu hospital asi sadringe ki mangoinana khul asida wellness center ama hana sagani loinana Behyang amadi masigi akoibata leiriba chingsing gi ahangba mafam sing asi lengakna achangba pomba puthoktuna medicinal plants sing thanana ba haiki Pami sing asina lamdam asigi senmitlon da su mapung fana achauba mateng pangba ngamlagani haina khunja sing da fongdoki lengak asina lokhalakliba chawkhat thawrang ki thabak sing asida khunja sing na su mapung fana mateng pangbiu haina minister na appeal tawki
Manipuri Lairaba, Makri Leba, Pishapa, the boy, Mashidagi, lying but do come at the lying but do the season the Gato Makri Pambi sings in. Karam Ganma Pambi Tabia get again, I will soon quit So it is my request to the chief of Behan, Yaragadi Lady, a humble sings in. The Canada Pambi, she look forward, Canada Pambi Tasi, Aduna, villagers in the zoo, economic growth, Pashat Tanbayaba, Pashat Hangbayaba. Kaisamdong constituency ki manung dalariba HIV AIDS sagonaduna hingliba miyoi singi oiba mega health camp amanga si pisumthong ningombam lekai community hall da pangthokre Manipur State AIDS Control Society Max ki sentang makhada Home of Underprivileged Society and Empowerment na sinduna pangthokiba health camp aduda constituency aduki manung dalariba miyoi kayasu layeng bagi khudong chapa piki Ngasi Lanai TV channel amagi pauda Jenims Hospital na biomedical wet sing treatment taudena khonglamda thadarak pasing aduna kongba turel da tare hariba wafam asi asyangba oiragadi Jenims Hospital thingzin bagi thabak laukhat kani haina Manipur Pollution Control Board ki chairman L Radhakishore na hairi wafam asing asinumidang wairam chairman masamakna bio waste Langthoi hariba mafam sing adu yengsin ba lakpada phongdokhibani makna makhata na hai Jenims Hospital dagi puthorakliba biowaste sing asi ningthina treatment taunana ba lenga ki oina su treatment center ama hangduna thamli adubu treatment taudana langthoi hariba pau asigi matangda Manipur Pollution Control Board na hayeng Jenims Authority da show cause notice ama tharagani Loinana Hospital asi lunana lainana bahona bada Jenims Authority amadi anaba yengba lakliba miyoi singisu chawraba thodang lei Manipur Pollution Control Board ki maikai degisu hojik motliba mafam sing asi ningthina sengdoktuna pollution amata thokhandana ba mari leina ba singda khangalagani haiki Hojik phawgi hospital gi report lobo matamda Jenims Hospital se khara mole habede khoisu phange masigi report chapchaba maram masina Jenims ke director da properly ai mongonda ai show cause notice hayeng pigani hairi ba properly plan tawdana solid waste biomedical waste mafam masida masal gi mayam singa se sengba clean do ngam moido di hospital se thingani masigi niyom singang na chanadra bai khoi leba ga si panba yaro pithibi na ngasi hongai ba mayam environment kanana bagi da makta lori ba thodang singa se ai khoisu yaw bata man akoi swaida na khara cha khara thak natraga office ka boy kaning da boy doctor sing sina yamna lemjabagi bhabta leibisdi langani amot akai sengdoktana khoi taru taru bonatana healthy soi oi bayaro masida function se fajana to ngomoi do bolerga de khoi darkar liti environment kanba praja kanba haibase government asigi achetpa wakhalni loina thab oin onthoksaga Hiramasigi matangda Jenims Hospital manakta laiba pong lambi da dukan famliba wahengba meghana paumi singda hai Jenims Hospital molhaliba si maru aina anaba yengba lakpa miyoi singnani amot akai mafam chana langthokna na ba hairubada khatna ba fawba yaukre hairi Maji yam phajana mor khajani napi singbi khuding hojandra khojandra dagi laiba akhoi mi akhoi parja su bhapta di hek saning thaying bo pop mayam ning hundu serang khangde mong ba 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 hundu pi khobane thadabi sing cheli du su sakha ta ju khoi apha polam ne hajiri ba masida amuksu koi parja sa bhapta de bai shrei tab asongi nakanda thammani maning ka songi sida asona pulap pairaga patawdi myam pairaga engine ne tawga puthok pare mo hoi to Churchanpur district ki Tongzang village da sagadoriba Maharaj Chandrakriti Memorial Park ki mafam Art and Culture Minister L Kumar na hakthengna na chatuna yengsin kibaga loinana athuba matamda thabak hauragani haina thajaba pikre Minister na luchingba timama na ngarang mafam adu ki fimam adu yengsin kibani Minister na paumi singh da hai Tongzang village asi Chibu Lake ki akoibeda sagadoriba park asi hek Semba loirakpada mafam asi tourist spot ama oina miyamna yengba laknarabadi khul asi ki miyam gi senmit londa kanaba piba ngamlagani haiki making thong na torum basi jokun protect of aduga sirida some sort of yamna chumnagi archaeological kan oina thambadana tana kon some sort of koi kaita international border ne na koina masi park wana mong tan develop toraga international tourist na tan local tourist laga su moina nungai ba ya bang hak yeng nang makon ngi to ba makli post oina sem se develop tok se tana kon khana bading asi je koi lakjabani
Manipur State Darbarna matam amada piramba tampaki tongan ba mafamsingda lariba chinggi saruksing ain gi oiba matenga loinena kannaba hotnarakani haina Protection of Forest Right Manipur gi Chief Advisor Mutum Churamanina haikre. Imphal East ki Pukhauda the Valley Village Reserve Area Protection Committee na sinduna Valley Forest Reserve Area hairiba hiramasida pangthokiba khana nainabagi thoramda wafamasi fongdokibani. Thoram aduda Churamanina makhata na hai Manipur lengakna anoba district taret semlakpa sina housing district singi boundary nauna yenthokna bagi matang lakli yenthokna ba sida tampaki district singda hana leiramba chingi saruk kaya chingi district ta yaukhiba yabagi fibam da lakle matam amada ningthauna tampaki khunja singda piduna sinaramba tampaka tainaba chingi saruk kaya su furup ataina tapna lausilakli oirakli ba fibam masina aikoi pumnamak amata oina lepminaduna logi oiba matenga loinana hariba lamsing asi kannana bohona si haiki ngasi pangthokiba mifam aduda pukhaugi mamang thangba sarukta lairiba chingi saruk asi khunja singna amata oina kannana bohona ba haiba yauba tongan ba warep mari amasu lauki Valley Village Reserve Forest Right area se 36,000 hectares pari lising kunthra ga taruk haina ekoina dumaina paper da dak sitha pidna thengna jai hairiba manung sidaida ngasi di ekoi gi lengak na matam mamagi ekoi gi mamangi lengak chief minister oibu bigi matam da district taret ama hakkalakanda anoba district sem khiba aduna maram werkanda district ki boundary commission semakanda masigi district boundary lepakpa matamda hairiba valley gi reserve lai area ni haidana thamami ba mafam singse masi soklapa yabagi adu akibadune ekhoida thengnajarise None district laumi singna puthokliba lafoi sing yonfam leitabati khudong chadaba kaya mayoknare amadi thamfam leitabana yamlaba lafoi kaya patpumduna mangle lengakna athuba matamda mityeng changbiduna lafkhat pamthokpa thaurang lokhat pirabadi mafam asida fangliba lapoi sing asina lamdam asigi senmutlonda achauba ahongba ama purakpa yabagi oithokpa leiri hiramasigi matangda impact news ki reporter Khetrimayum Premchan amadi camera person Gurumayum Bhumeshwar dagi akhanaba report ama Manipur None district part 1 dagina part 5 fawda leiriba Manipur mi khunja sing lafoi puthokpana maru oiba sinpham oiri Manipur da fangliba lafoi sing maruina Khorman Kathel fangliba lafoi sing asi None district gi proktuna yonbana ayambane Manipur leiba asida imung amana yamdrabada lafu pambi lesing ahum dagina mari fawa pak chana thanari mafam asida Manipur da masagi fangjaba lafoi makhal sing yauna G5 G9 Kempa Kolana chingba tongan ba lafoi makhal taruk taret lom pak chana fangli adubu lengang na miyeng changba watpa amadi kusumun ngachan da mamal phangmana lamu sing dining makaina leiri aino ju leiri ba se kogi None district ki Longmai part 1 hariba chublaba mafam asidani hai mafam asida chawrakna hectare chama kun henbro masi kogi meyamna ubiriba si kogi lapu pambi ngaktani hai mafam sing asida lapu pambi sing asi aduki madik thaduna lafoi puthokpagi sang asi aduki madik wangle adubo mafam asida leiriba laumi sing asina hona jariba sigi mamal asi makoina phanglibra duga kari kudong charaba kya leibagi haibadu mafam asigi laumi amaga awari sanajabagi tanjada lojage laina lakda maton nagi keno dobdo adu ekoi control to bangde adu asi ekoi thabam kai che pot yam thoi dubu thapam se na tai chadaba ban local area ekoi di pare ekoi thapam si asida haiba leite udum phang tha tha ba loba mi le thare loba mi le di pham puthok phau se thapam le na marini mangani mi gi godawn tham phau yo mafam adugi loop sing amadi entrepreneurs sing punna khusam aduna ahan state level banana festival pangthok naba sem sari lenga ki tengmang yaudrbasu longmi singi semelon phagat hanaba pangthok liba festival asi lakleba November 3 tagi nipan fawba None common ground da pangthok naba sem sari bulk oina di produce toba madubu masi se ekoina market se mapam leitaba promote toba yanaba banana si raw material oina seasonary ba entrepreneur koi grower miyamga ekoi marakta deal number strike to jage na festival se sinjabani so far government digi de ekoi mateng kai phangde puthoroi ba product se mapam chana dispose toba market matik chana phangba hai bise ekoi gi pamjabani Amarom da India government gi makhada organic certified taunaba leiriba Green Foundation hariba regional council asagi executive director Premjit na phongdorakpada
ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯈꯜ ꯑꯃꯗꯒꯤ ꯍꯥꯔ ꯌꯥꯎꯗꯕ ꯁꯦꯡꯂꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯄꯣꯠꯊꯣꯛꯅꯤ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯍꯦꯛꯇꯔ 110 ꯔꯣꯝ ꯁꯛꯈꯪꯁꯦ ꯄꯤꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯌꯦꯡꯁꯤꯜꯂꯒ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯩꯔꯤꯕ ꯅꯣꯅꯦꯒꯤ 1 2 3 4 5 6 ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯚꯤꯂꯦꯖ ꯄꯨꯂꯞꯁꯦ ꯑꯩꯈꯣꯏꯅ ꯄꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯑꯣꯔꯒꯥꯅꯤꯛ ꯁꯥꯔꯀꯨꯂꯔ ꯄꯤꯅꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯄꯥꯟꯗꯝ ꯊꯝꯃꯤ ꯐꯦꯖ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯅꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯃꯤ ꯑꯗꯨꯒ ꯑꯞꯇꯣꯞ ꯑꯃꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯕꯅꯥꯅꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯑ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯕꯟ ꯅꯨꯡ ꯀꯨꯡꯕꯅꯤꯅ ꯌꯣꯟꯕ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯎꯏ ꯃꯣꯏꯗ ꯚꯦꯂꯨ ꯑꯦꯗꯦꯠ ꯇꯧꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯕꯟ ꯇꯧꯔꯒꯁꯨ ꯃꯣꯏ ꯄꯣꯠꯁꯤꯡꯁꯦ ꯃꯥꯡꯍꯟꯗꯅ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯔꯤꯖꯅꯦꯜ ꯀꯣꯟꯁꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯅꯕ ꯄꯥꯟꯗꯝ ꯊꯝꯃꯤ ꯂꯐꯣꯏꯁꯤꯡ ꯑꯁꯤꯁꯨ ꯈꯨꯠꯁꯦꯝꯒꯤ ꯍꯥꯔ ꯌꯥꯎꯗꯨꯅ ꯎ ꯋꯥꯁꯤꯡ ꯄꯠꯊ ꯄꯨꯝꯊꯍꯟꯗꯨꯅ ꯃꯗꯨꯅ ꯍꯥꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯐꯨꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯪ ꯁꯨꯡꯕ ꯈꯥꯎ ꯇꯨꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤ ꯏꯝꯐꯥꯜꯗ ꯄꯨꯊꯣꯛꯄꯗꯨ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃꯃꯟꯗꯣ ꯑꯗꯨ ꯊꯥꯕ ꯉꯝꯗꯦ ꯕꯔꯥ ꯈꯔ ꯍꯟꯖꯤꯔꯒ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯍꯖꯔꯥ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯂꯣꯏꯔꯦ ꯑꯗꯨꯝ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯈꯛꯅꯦꯕ ꯑꯗꯨꯁꯨ ꯇꯧꯔꯤꯁꯦ ꯁꯦꯟꯗꯣꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯐꯪꯗꯦꯕ ꯃꯅꯤꯄꯨꯔꯗ ꯂꯐꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯃꯐꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯂꯣꯡꯃꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯐꯣꯏ ꯄꯥꯝꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯁꯟꯅ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯂꯐꯣꯏ ꯑꯌꯥꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯂꯤ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ ꯌꯣꯟꯐꯝ ꯂꯩꯇꯕ ꯊꯝꯐꯝ ꯂꯩꯇꯕ ꯄꯠꯊ ꯄꯨꯝꯊꯔꯛꯄ ꯑꯃꯗꯤ ꯀꯩꯒꯨꯝꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯣꯟꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯆꯪꯂꯤꯕ ꯍꯩ ꯃꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯌꯥꯝꯅ ꯄꯥꯝꯅꯔꯕ ꯑꯁꯤ ꯌꯣꯛꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯂꯐꯣꯏ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯐꯥꯔꯃꯔꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯐꯥꯔꯃꯔꯁꯤꯡ ꯑꯁꯤꯅ ꯂꯐꯣꯏ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯍꯣꯡꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯊꯥꯖꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯨꯃꯦꯁꯣꯔ ꯁꯔꯃꯒ ꯂꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯅꯣꯅꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯉꯥ ꯄꯦꯡꯕ ꯑꯃꯗꯤ ꯉꯥꯇꯣꯟ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯃꯥꯏꯗꯒꯤ ꯃꯥꯡꯍꯟꯗꯅ ꯊꯝꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯁꯣꯏꯕꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯄꯨꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕ ꯃꯨꯛꯀꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯉꯥ ꯑꯃ ꯑꯣꯏꯔꯤꯕ ꯄꯦꯡꯕꯥ ꯑꯃꯗꯤ ꯉꯥꯇꯣꯟ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯥꯡꯍꯟꯗꯅ ꯊꯝꯅꯅꯕ ꯍꯥꯏꯗꯨꯅ ꯁꯣꯏꯕꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯣꯠꯅꯔꯛꯄ ꯉꯁꯤꯗꯤ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯇꯔ ꯚꯛꯇ ꯇꯧꯔꯥꯡꯕꯝ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯄꯨꯈ꯭ꯔꯝꯕꯝ ꯕꯣꯕꯣꯗꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯦꯜꯍꯧ ꯉꯥ ꯉꯥꯇꯣꯟ ꯑꯃꯗꯤ ꯄꯦꯡꯕꯥꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃ ꯃꯆꯜ ꯃꯆꯤ ꯑꯣꯏꯕꯁꯤꯡꯗ ꯄꯤꯖꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯪꯂꯥꯟ ꯑꯣꯏꯅꯔꯤ ꯑꯗꯨꯕꯨ ꯌꯦꯜꯍꯧ ꯉꯥ ꯃꯈꯜ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯂꯕꯁꯨ ꯉꯁꯤꯃꯛ ꯃꯃꯤ ꯁꯝꯖꯤꯜꯂꯛꯂꯤ ꯉꯥ ꯃꯈꯜ ꯑꯁꯤ ꯌꯣꯛꯄꯗ ꯈꯔ ꯍꯦꯟꯅ ꯋꯥꯅ ꯊꯣꯛꯄꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯃꯤꯁꯤꯡꯅ ꯉꯥꯁꯤꯡ ꯑꯁꯤ ꯌꯣꯛꯄꯗ ꯅꯤꯡꯍꯟꯅꯕ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯍꯤꯌꯥꯡꯊꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯁꯣꯏꯕꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯂꯝ ꯍꯦꯛꯇꯔ 9.5 ꯆꯥꯎꯕꯗ ꯄꯦꯡꯕꯥ ꯑꯃꯗꯤ ꯉꯥꯇꯣꯟ ꯈꯛꯇꯃꯛ ꯌꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯃꯗꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯗꯒꯤ 1981-82 ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯦꯡꯕꯥ ꯉꯥꯇꯣꯟꯁꯦ ꯐꯖꯅ ꯎꯔꯝꯃꯤ ꯂꯣꯛꯇꯥꯛꯇ ꯀꯩꯗ ꯑꯗꯒꯤꯗꯤ ꯋꯥꯏꯊꯧ ꯇꯨꯔꯦꯟꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯏꯔꯤꯟ ꯇꯨꯔꯦꯟꯗ ꯊꯧꯕꯥꯜ ꯇꯨꯔꯦꯟꯗ ꯑꯗꯣ ꯁꯣꯛ 43 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯡꯕꯥ ꯉꯥꯇꯣꯟꯁꯦ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯎꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯦ ꯑꯗꯨꯒ 1991-92 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯄꯨꯔꯥ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯂꯥꯏꯑꯣꯏꯒꯤ ꯖꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯦꯡꯕꯥ ꯉꯥꯇꯣꯟꯁꯤ ꯃꯨꯠꯈꯤꯗ꯭ꯔꯥꯅ ꯃꯣꯏꯗ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯑꯦꯕ ꯑꯗꯨꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒꯗꯤ ꯃꯨꯠꯂꯣꯏ ꯍꯥꯏꯅ ꯄꯤꯖꯩ ꯗꯤꯄꯥꯔꯠꯃꯦꯟꯒ ꯈꯨꯠꯁꯝꯅꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯌꯥꯔꯤꯉꯩ ꯄꯦꯡꯕꯥ ꯉꯥꯇꯣꯟꯁꯤ ꯃꯨꯠꯇꯅ ꯃꯣꯏꯁꯨ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯏꯕ ꯐꯥꯔꯃꯔ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯒ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯕ ꯄꯦꯡꯕꯥ ꯉꯥꯇꯣꯟꯁꯦ ꯌꯣꯛꯄ ꯍꯧꯔꯛꯄꯅꯤ ꯁꯣꯏꯕꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯀꯨꯝꯖꯥ 1935 ꯍꯧꯗꯨꯅ ꯑꯄꯣꯛꯄ ꯁꯣꯏꯕꯝ ꯇꯣꯝꯕꯅ ꯍꯧꯗꯣꯛꯂꯝꯕ ꯑꯦꯁ ꯇꯣꯝꯕ ꯑꯦꯟ ꯁꯟꯁ ꯄꯦꯡꯕꯥ ꯉꯥꯇꯣꯟ ꯐꯥꯔꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯉꯥ ꯃꯈꯜ ꯑꯅꯤ ꯑꯁꯤ ꯌꯣꯛꯄ ꯑꯃꯗꯤ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯉꯁꯤꯗꯤ ꯐꯥꯔꯝ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯀꯝ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯗꯨꯅ ꯄꯦꯡꯕꯥ ꯉꯥꯇꯣꯟ ꯃꯥꯏ ꯄꯥꯛꯅ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟ ꯑꯁꯤꯕꯨ ꯁꯛꯈꯪꯕꯤꯗꯨꯅ ꯗꯥꯛꯇꯔ ꯍꯤꯔꯥꯂꯥꯜ ꯆꯧꯙꯨꯔꯤ ꯅꯦꯁꯅꯦꯜ ꯕꯦꯁ ꯐꯤꯁ ꯐꯥꯔꯝ ꯑꯦꯋꯥꯔꯗ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ 3 ꯑꯃꯗꯤ ꯃꯁꯤꯡ ꯈꯪꯉꯝꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁꯣꯏꯕꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯥꯡꯑꯣꯏꯅꯅ ꯒ꯭ꯔꯥꯝ 700 ꯐꯥꯎꯕ ꯂꯨꯝꯕ ꯄꯦꯡꯕꯥ ꯀꯤꯂꯣꯒ꯭ꯔꯥꯝ 10,000 ꯑꯃꯗꯤ ꯒ꯭ꯔꯥꯝ 60 ꯐꯥꯎꯕ ꯂꯨꯝꯕ ꯉꯥꯇꯣꯟ ꯀꯤꯂꯣꯒ꯭ꯔꯥꯝ 5,000 ꯄꯨꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ
12 13 swai Manipur atopa farmer jingju ai aware piraga pengba yokshi khosi na mayam da haire department ju haibire prize bok tonga na pengba yokgi special prize ga first prize ga thamdana ko farmer jing puning thogut pire ai indigenous ki oiba nga gi mela department simase bisida ai tare palak ai first position lowre national award si ahumlak phange ahan ba award sina Dr. Hiralal Chaudhary national best fish farmer gold medal award na highest fish producer ji India da ko integrated fish farming to pirak award ni amai dona 2002 da phanga matung da muk 2013 da ai India gi sahi yang khai matung da khwai gi sauna chilak ko kisi basana Nagpur da north east ki ona ko all India gi ona phange ko gi national award se Pengba amadi ngaton puthokpada natna soibam chuchandrana lamdam asigi ngami singna nga yokpada toina thingnariba khudong chadaba kayasu mahaki farmda sehi kya chaying tawduna lamdam asigi nga sing masamo phana thamnaba pambai kayasu maipang puthokpa ngamle lamdam asigi ngami singna matam chana economics planktomin ultrasai amadi bioclean sijinnarabadi nga singna mayok nariba laina biotic ulcerative syndrome EUS dagi maipang ngakthokpa amle haina soibam chuchandrana thamlagli masi sine biragadi number 1 da isingi pH value je maintain torgo thamba number 2 da masina kana baje khogi ising da yawba oxygen gi sang je masi sang naina dum watan thamanba number 3 da singi pon batam haidi nga ji masinjak tharimni thauthi santi meam jaisali auna santi jaiba je afabanate ising molhalini thauthi ju ising pumalini hai meam je jaisam matam da isingi pon batam je mopa meam je nga gi mathi mung meam duna pon batam molok je masi neat and clean phadana phamdalaga thamme ojigi hidak sina mo masi probiotic masi sinabda kaimda khoi side effect leite nga da phamajing ju hairi hidak sing je sinabiyo lamdam asida ngami lising kun henna leiriba sidagi subnatagi ngami lising manga khaktana pengba amadi ngatona si hena scientific oina ningthina yokpa horpa tarabadi lamdam asigi yelonga asi masing yamna amadi ahum molda lamdam asigi miyamda fangani loinana nganmi singi sinmilonda hena kanaba oigani camera person pukrambam bobogaloina bhakta tarambam impact news Imphal Maitai Singi Khwaidagi Chawba Kumhayama Oiriba Ningol Chakauba Nangsilakpaga Loinana Myanmar gi Namphalo market ta pot chai leiba lakpa miyamna chikna chaina bangamdre Nakalamarom da pot chai yoliba singna su pot chai gi mamal wangna yonari Myanmar gi Namphalo kaithel amadi More town manung mahausaga manataba maongda Imphal amadi tongan ba mafam singdagi pot chai leinana ba nong makangdana lakpana mafam ani asi mi singna pikthalle Mamang thadagi hauna tongan ba festival sing laibana More town manungda lakpa miyoi masingdagi henkalakpana hotel da laifam phanglaktabadagi gari da amadi lambi da ahing lekpasu yaunari potchai gi mamal wanglabasu miyamna adumak potchai leinari potchai leiba lakpa miyoi amasung gari masing ka hena henkalakpana More town manungda toina traffic jam thokle Lakliba Ningol Chakaubada Lamdamasi ki oiba potlam sizinatuna anauba chanabi ama haudoklasi haina MLA Laurembam Rameshwar na Lamdamasi ki Ningol oibi singda appeal tawkhre Wafam masing asi kiyamgai haibong makhongda Prime Minister Ujwala Yojana ki makhada Pradhan Mantri LPG Panchayat ki manung channa Kairao Kendra gi Kiamgai Arapti Amadi Langdum gi beneficiary chamaga taramapanda LPG cylinder Amadi gas stove lemna yentokpagi thoramda phongdokhibani MLA Rameshwar Nahai Ningol Chakauba kumai asida mamangda mapalamdagi pusilakpa polam sing sizinabagi chatnabi ama leirakli adubu chahi asidagi Ningol Chakauba asidagi hauraga Ningol oibisingna lamdam asida fangba haira manamasing amadi lamdam asigi oiba potlam sing khudol tambagi chatnabi haudoksi haiki ko isani sabu senthok lambi semko chana honabada yam chawna mateng oigna duga chai khuding mapana chaliba paisa mayam ju khara kangyang bone khale asida natana khoi lohongba thodo thokaya da khoi gi dum chanabi na mapan da gi laba kwa mana amadi kwa je khoi dum hapo bine do masi sum yeng bada hojik ayamna kanam chana de sina kan loi free do manga leiba ana sigi mauta manipur thaba khoi gi sing je sing adum hapo matam dum sing gi dum saab chang chong kana ba adum phagran khale ana sigum chanabi ama jo khoi hodok baje tai phadorang khale khoi isagi hojja pothok isana sajaba pot sinaba isagi yum dho posing ado sinara kanda khoi ngasi khoi wariba Manipuri economy da menkhatpada yam chawna mateng pangani khali si hariba thobasing pangthong matamda nupi jinggo yam chawba ei daita lebran khale Khejrigaon constituency da su MLA na hakpam Indrajit na constituency asigi beneficiary nifugo humdoida tare suba phase ki LPG connection khusina khre Pradhan Mantri Ujwala Yojana ki makhada RBD Indian Service ki khuthangda gas yentopagi thoram adu MLA gi sanghaida pangthokibani
ngasi akoina pijariba gas si yonthokpa yade yumda legadabni checking lakpuju yai kaiguma checking lakpa matamda gas leramdragadi madu magi atopa kya कानागदब क्यामसु फंगदबजु यायना फंगौदब मयामदुजु आई अथुबदा हनकी नवेम्बर थाजिदा आई अमुका येनब होनजगे मसाना एवाई कार्ड पाइहौदब नतक फंगबा याबा मीदा फंगौदब लेरगजु करी तौरग फंगदगे हायबदो आई होनजगे मसिदा बीजेपी गवर्नमेंट की साइड तकी लाइव नियम सिदा अखोइसु अंगमबीदा अखोइ एजेंसी सिंगसिना जु होनरगा युमदोम खुदिमक्ता लोइनमक फंगदो मयामसे फंगबा ngangudage हायबगी पांडम सिदा अखोइ चचबनी Mangada laiba miyamda sulem na chakthong gas yenthokre hairiba chakthong gas asi khongman gram panchayat ki upapradhan athokpam premjit amasung MS Basikhong Indian Gramin ga khusam naduna yenthokhibani Mayang Imphal constituency ki manung chana beneficiary chani ga kuntrada Manipur Legislative Assembly ki Deputy Speaker amadi constituency asi ki MLA su oiriba Kongkham Robindrona LPG connection sing yenthoki Nambolgi manung chanba malomgi akoibeda ningol chakauba amadi diwali kumhaigi mangoinana yungau liter chatruklom fagatuna manghankre kumhai ani asigi mangoinana nisa thingbagi khongjang ama oina Nambol police ki OC Chandrasekhar na malom awang laikai maira paibiga khusam naduna mafam adugi akoibeda drive chathaduna yungau sing adu fagat khibani fagatlaba yungau liter chatruk adu malom awang laikai da mai thadoktuna manghankhi Lok Sabha ki MP Dr. Mainagi Local Area Development Fund gi mateng na Thawal Moijing da Saba EGC Library cum Information Center ngasi sangakre lupa lak tara taruk chang na Saba EGC Library cum Information Center adu MP masamak yauna hanagi CM oiramba Okram Bibobi na hauna bi matung ina sangatu na miyam da khusinaki Imphal East District ki Yangang Pokpi Bazar da Yangang Pokpi Bazar Shop and Vendor Keeping Association asinduna Environmental Impact of Improper Waste Management haibasida awareness program ama pangthokre thauramadu da akhang hai kayana amot akai mafam chana hundoktabana thokhalakpa khudong thiningai oiba kaya ki matang amadi compost ki har semnaba ki matang da mafam adu ki miyam da mamut tana khanganki Anyone studio na puthokpa Manipuri feature film Nungsi Khongchat ngasi former minister Moirangthem Hemantana release tawbagi function adu Imphal gi GM Hall da pangthokibani film asigi director amadi producer na Arup Thongchom amadi Shamchan Sharmani loina film asida Laina Takhelambam amadi OC Mairana maru oiba saktam langli India ki travel women freedom fighters singbu ikai khunaba utpa oina museum ama freedom fighters Rani Gaindhilu da ahenba mityang thamduna saragani lauthokpabu Ziliangrong civil organization singna nungaiba phongdorakli Housing sanabagi pau Taranithoi suba mega marathon ngasi pangthokre lining laison amadi kanglup ki khetnaba thamdana afaba mating leiba Mayai Kaba Chinjak Singdagi Lapthoknanaba Akhanaba Pandam Amagaloinana United People Front Manipur Sinduna Athletic Association of Manipur Gilamjing Makhada English Ganiga Supna Taretagi Hauduna Lisang Sitna Lamsang Lamjin Asi Pangthoktuna Lakli Chahi asigi oina kilometer kunga mathoi makhai sangba lamsang lamjen asi Khumbalampak Sports Complex tagi mahut ki minister TI Shyam Kumar lam thaki pangthokiba lamsang lamjen aduda nupa lamjeloi lising aniga chatruk amadi nupi lamjeloi lising amana saruk yakibagi manungda India ki tongan be state sing dagi senior kunga mangana saruk yakibaga loinana Thailand dagi lakpa mioi amasu ngasi pangthokiba lamsang lamjen aduda saruk yaki Ngasigi lamsang lamjeng adugi nupagi kanglupta Shillong dagi Shankar Manthapa Sanapati district dagi LR Luther amadi tera Khongsang bi dagi K.I. Roshan amadi nupigi kangluptana Luwang Sangpam dagi N Chauba Devi
Ngairang T Russia amadi Yaripo ke crew dagi S Premilana ahanba anisuba amadi ahum suba position taduna Momentos amadi certificate kaloidana lupa lising nifu lising kuntra amadi lising kungi manamatum singi mapu oibangamki Lamsang lamjen aduda nupa amadi nupi gi position mari dagi tara manga faubada laikhiba sanaroi singda silila niba singna mementos amadi certificate ka loinana lupa lising ohum gi manamatum sing khudol tamki lamsang lamjel asigi loisen bagi thorama duda Manipur Legislative Assembly gi speaker Y Khemchan UPF ki president W second amadi Athlete Association of Manipur ki president L Ajit ka loinana UPF ki thopuramba sing amasung UPF ki maru oiba thodang kaya Manipuri ba miyoy kaya na saruk yaki. Hiram khudimagta khoi khudimag magin thadaba yade haksang padaba yade themna pangthokpa siumba mega marathon asina soidamaki purakani madudi Manipuri singna ngasigi gamjeloi singna abokan khandana Manipur jati isibo marimgi sadamong kayada adon pidama tharodana akoi ki pmc pina Manipur sak takani abiki pandamda pangthokpa siumba UPF Manipur sinba mega marathon asina Manipur santi amadi apun saktam zaki kena thamdaba santi purakpa uraisu Kuntra Mari Sube N Hazari and Dr. N Tombi State Level Polo Tournament K amadi Riding School Singchamai Team A Tekcham Polo Club amasung Chingkhai Hunba Polo Club Mai Pakre ngasi Imphal gi Mapal Kangjebung da sana kiba tournament asigi ahanba match da KNMM Riding School Singchamai Team A na CRPF Polo Team Langjingbu Panjil Taret mangada mai thiba pi kiba galoinana ani suba match na Tekcham Polo Club na Khurai Polo Club Team A bu Panjil manga amada mai thiba pi ki Chatharakliba Polo Tournament asigi ngasi sana kiba suba match da Chingkhai Hunba Polo Club na Eastern Students Club Team A Nongmai Bungbu Panjil Taret anida mai thiba pi ki Manipur Horse Riding and Polo Association gi mityang makhada chathariba polo tournament asida Manipur ki tongan ba mafam sing dagi lakpa polo team kuntra mathoina saruk yari knocked basis ta chathariba polo tournament asigi hayang makhata ba match sing sanaragani Central Swimming Center Wangkhaina Taruk Suba Wild Clo Club Water Polo Tournament ki winner oikre ngasi kongba kaithel da laiba Shyam Pukhridas Chathakiba Water Polo Tournament asigi final da Central Swimming Center Wangkhaina Welfare of the Youth Liberal and Conduct Organization kongba kaithel Panjil Taramathoi Nipanda Maithiba Piram laga Water Polo asigi winner oiduna trophy ga loinaba selgi mana lupa lising tara ki mapu oibangam ki Tournament asigi runners up da Tahauraba Welfare of the Youth Liberal and Conduct Organization kongba kaithelna trophy ga loina selgi mana lupa lising taret ki mapu oibangam ki Chathakiba Water Polo Tournament asigi ahum suba position takiba kongba Youth Organization kongba kaithelna trophy ga loina na selgi mana lupa lising manga gi mapu oibangam ki Chathakiba Water Polo Tournament asigi ngasi loisanbegi thoram aduda Works Minister TS Biswajit amadi Ketrigao ACG MLA and Indrajit Sarukyaki Welfare of the Youth Liberal and Conduct Organization kongba kaithel asinduna tha asigi ani degi pangthok ba hokiba Water Polo Tournament da team mari na sarukyari Home for Humdoi Suba Mini and Sub Junior State Level Badminton Championship ngasi loisin kre ngasi DM College campus ta leba badminton gi indoor stadium da Manipur Badminton Association gi mityang makha da chathakiba badminton championship asiki under 11 girls single gi final da K Gunjanna L Leoni bu point kun mathoi taret amadi kun mathoi taruk ta maithiba pi ki baga loinana under 11 boys single gi final dana K S Amarjit na Shushanta Moirang Thembu point kun mathoi tara amadi kun mathoi tara taret ta maithiba pi bangam ki championship asigi under 17 girls ki singles ta K S Is Maheshwari na L Dainabu point kun mathoi tara taruk amadi kun mathoi tara nipan da maithiba pi bangam ki baga loinana under 15 boys ki singles dana M Sirjit na C I Suritesbu kun mathoi tara humdoi amadi kun mathoi mapanda maithiba pibangam ki badminton championship asigi ngasi loisanbegi thoram aduda Manipur Police ki DGP LM Khaute Neroka FC ki president TS Arun Kumar amadi Manipur Badminton Association ki hauji thau puri ba miyoi single loinana lamdam asigi
सानबबु पामजबा मियोय कयाना सरुक याखी चथाखिबा चैंपियनशिप असिदा मणिपुर की तोंगान तोंगान बा मफमसिंगदगी लाकपा तोंगान तोंगान बा चहीसिंगदा लैबा नुपा मचा अमसुंग नुपी मचा सानरोय चामगा मरफुतरा मरीना सरुक याखी अरोबदा बुलेटिन की हेडलाइंस अमुका हन्ना मियामदा थमसरी इम्फाल वैलीदा मरम चादना इसिंग इचाउथोकपगी चांग हंतहननबा लमफेल पाता एकर चामरीगा होमफुगी वाटर बॉडी सेमगतलगनी हाइना चीफ मिनिस्टर नोंथोंबम बिरेना हाइरी नौना सारीबा वाटर ट्रीटमेंट प्लांट सिंग था तरुक फाउबगी मनुंगदा लोइसिंदुना इम्फाल की मफम सिंगदा थकननब इसिंग फंगननबा होटनगनी हाइना PHE मिनिस्टर लोसी दिखोना थाजब पीख्रे मणिपुर स्टेट दरबारना मतम अमदा पिरंबा तंपाकी तोंगान तोंगान मफम सिंगदा लैरिबा चिंगी सरुक सिंग लोगी मतेंगा लोइनना कन्ननबा होटनगनी हाइना प्रोटेक्शन ऑफ फॉरेस्ट राइट मणिपुरना हाइरी नोने डिस्ट्रिक्ट की लौमी सिंह पुथोक्लीबा लफोई सिंह योनफम लैतबगी खुदोंग चादबा कया मायोकनरे थमफम लैतबना मरम ओइरगा यामलबा लफोई कया पद पुमदुना मांगले अमसुंग लाइनिंग लाइसोन कांगलुप की खेतनाबा थमदना अफबा मतिंग लेबा समाज अमा सेमनना पांदमदा UPF मणिपुर की 92 सुबा मेगा मैराथन मियोय लिसिंग कयाना सरुक यादना पांगथोखरे